Hello everyone, welcome to Jari Isnaw mayam pumnamak ngasi vlog sidi anauba aigi vlog ta angbo hakidraba content oina pujare ngasi content sidi maru oina ai parents sing oina semjare maramdi hajiki matam sida ngasi gi numit sida khoi sabagi sang he mafam punamak ta loi punamak da sai golo punamak da sabani na asigata sai haibale te magi da sai haibale te mafam punamak da khoi sabagi temperature se dum nong hengalakpani na akoi hengalaiba temperature sin akoina kari kari akoida khudong thiningai oheli amadi akoina kari kari care tawri habdo adugi matangda ngasi khatang khangminarasi adugi maru oina angang singi oine thamjage ai angang gi mama ama oina aina mayamda share tawningbadi aina thoiba aina tawjari experience mayamda so aina share tawnina tawbani koi temperature hengalakpa gi matungina akoina dehydration oi natraga oi de habje akoina line khangba ngamde hadi temperature so wangba makai akoiga अखोई बॉडी दा अखोई से करी वाली हाइबे दा अखोई मपंग ओइबा सॉलिड ओइबा मपंग ओइबा पोत की हेना अखोई की मही ओइबा लिक्विड ओइबा पोत सिना अखोई नोम की अखोई वाट लेबो वाट सी वाट लगदी अखोइना पिसा से सोंदा बे हेलई अदुई अतो पा अखोई म्यामा नुंगाइतबा अखोई तवरे अहन ओरगदी अखोई खंगबा ngame aduga angang oiba taragadi अखोई asigi se machina su haiba ngamde maru oina toddler hai oiraga naidui toddler gi makha da leiba akhoi chahi ama phadriba natraga chahi ani ahum phauba angang thingchena phajana haiba ngamde khatang chawraga di ma sing khawrange adu tawre haiba ngami aduga dehydration je temperature gi matungina yang oibe heli aduga dehydration je aina dum khangjaba kharagi matungina haijabda dehydration je makhal ani hum thongna lei ahan badadi dehydration je koina vomiting torko matamda khoi gi weather se change tawai matungina angang se vomiting tawre yamna marks angang se handoe khotoe haiba matamda so angang se dehydration oi aduga ani suba matamdan angang se toina khoi gi makhong hamba dagi akhoi dum handela pa angang se manga tawrak ahan phawbada amukta hambada adum haksam thokthab su yaw ko aduga manga tawrak yekta hala hamokpa taragadi aduga sugoi dehydration oi aduna tabida fever jamna kanna awang ba temperature da fever se oiba taragadi aduga su dehydration oi dehydration habisna khoi da afaba ama to hende adu ahan da khoi dehydration de oidana ba kari tawani haibada khoi gi dehydration oiba taragadi khoi sa se matapno ta ngakthok na ba se khoi ising na ngakthok bane ko dehydration oiba taragadi khoi gi matam duga khoi se mapang oiba pocha daga su khoi da jam isada sokthaba leiroi aduga अखोई dehydration ओइबा मतंगददी liquid ओइबा पोसे यामना सिजनबीबा इसिंगे जाना पिथापिबा अदुगा अंगांग से अखोइना हजी हजी हेंगलैबा टेम्परेचर नोमोई साबा हेंगलैबा टेम्परेचर से अंगांग से कमाइना थंबीनी हाबा मतंगददी मोइदी खंगदेदनको मोइदी साबसे साइसु हाइजेबा ngamde इंगिसु हाइबा ngamde इसिंग कहरांगिसु हाइबा ngamde अदुदुना अखोइना माकसे इसिंगे पिथापिगदबा अदुगा था तरुक्तगी अखोइगी पिकलिबा angang पोपदा ngaibदगी हौरगा था तरुक्तगी था तरुक फाउबा angang di mamaगी breast feeding तौबा नत्रगा अखोइगी formula milk अखोइगी संगोम सेमगा पिथकपदो अदुगसु मसागी इसिंग धरदि यावबनिना अदु था तरुक फाउदी अखोइना इसिंग से दुदम दरकार ओइदि हैना हाइनिंगी अदुगा था तरुक्तगी हेलगा अदुगी मथक नैगिदि अखोइना इसिंग जी खरगा पिथकपा जारे था तरुक्तगी चही अमा मु ओइरगादि 100 ml दगिना 250 ml फाउबगी चांगदा अंगांग से तौगा खितंग तौगा अदु पिथक पीबगी दरकार ओइरे अदुगा 1 years दगिना 2 years को ओइबा तारगदी 200 ml दगिना हौरगा 1 liter फाउबा इसिंगी क्वांटिटी से पिथक पीउ हाइना डॉक्टर ने हाइरी एंगोंदा आई इसाना डॉक्टर दा चटपा मतंदा आइगी अंगांग से इसिंगी प्रॉब्लम होइबदगी चटपा मतंदा डॉक्टर अदुमाने एंगोंदा हाइबिरई अदु अंगांग से इसिंग खक्ता नॉर्मल इसिंग खक्ता हजिकी वांगबा टेम्परेचर से इसिंग खक्ता थकपै महुत्ता अखोइने यामना कनो तौगदबदी असिगुंबा कइनो से असिगी ORS एंगोंदा वालाइ थेने असिसे डॉक्टर ना एंगोंदा प्रिस्क्राइब तौबिबा ORS नि असे असि नत्रगसु अखोइगी WHO ना रिकमेंड तौबा ORS अमा सोइदना सिजिनाबिउ अदु अंगांग ना कसुम अखोइगी सारबा मतमतिगा चादबा थक्तबा लेरगसु ORS से नोंगमदा लीटर अमगुंबगी चांगदा माना थक्रदी अंगांग से हदि निनी महुमनी मा चाक चाद्रगसु अदुम मसाग हदि यामना हेना सोक्ता बोरो अदुगा अंगांग से हाई चाक चादी हारगदी सुम लेथोकपिगनु अखोइगी हाईगुंबा काइगुंबा हाईदी सीजनल फ्रूट गुंबा हाइनौगुंबा अदुगा गिदी दुम वाटरमेलन गुंबा
ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥꯛꯁ ꯃꯤꯂꯟꯒꯨꯝꯕ ꯑꯗꯩꯗꯤ ꯇꯔꯕꯨꯖꯥꯗꯁꯨ ꯃꯈꯜ ꯃꯈꯜ ꯂꯩ ꯑꯉꯥꯡꯗꯨꯅ ꯄꯥꯝꯕ ꯑꯦꯄꯜꯒꯨꯝꯕ ꯇꯧꯔꯒ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯆꯠꯐꯝ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇ ꯆꯥꯕꯗ ꯃꯇꯝꯗ ꯆꯥꯗ꯭ꯔꯒꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯉꯥꯡꯗꯣ ꯍꯥꯏꯗꯤ ꯃꯁꯥꯗꯣ ꯁꯣꯛꯊꯗꯅ ꯂꯩꯕ ꯉꯝꯅꯕ ꯑꯗꯨꯒꯤ ꯑꯋꯥꯠꯄꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯤꯀ꯭ꯋꯤꯗꯁꯤꯅ ꯑꯃꯨꯛ ꯃꯦꯟꯗꯣꯔꯤꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯤꯀ꯭ꯋꯤꯗꯁꯤꯅ ꯃꯦꯟꯗꯣꯏꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯅ ꯄꯤꯖꯅꯤꯡꯉꯦ ꯄꯤꯊꯛꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯗꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯑꯉꯥꯡꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯉꯥꯡ ꯄꯤꯛꯄꯗꯒꯤ ꯍꯧꯅ ꯃꯥꯗꯣ ꯏꯁꯤꯡꯗ ꯌꯥꯝ ꯍꯩꯅꯖꯕ ꯆꯥꯕ ꯊꯛꯄꯗ ꯌꯥꯝ ꯍꯩꯅꯖꯕ ꯑꯉꯥꯡ ꯂꯩ ꯈꯔ ꯑꯉꯥꯡꯅ ꯆꯥꯕ ꯊꯛꯄ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕ ꯏꯁꯤꯡꯗ ꯊꯛꯄ ꯂꯩ ꯏꯁꯤꯡ ꯁꯨꯡꯊꯛ ꯊꯛꯇꯕ ꯑꯉꯥꯡꯁꯨ ꯂꯩꯀꯣ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯑꯉꯥꯡꯁꯤꯗꯤ ꯏꯁꯤꯡ ꯑꯆꯝꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯁꯦ ꯈꯔ ꯍꯩꯅꯗꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯁꯤꯡ ꯑꯆꯝꯕꯁꯤꯒ ꯀꯂꯔꯒꯨꯝꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒ ꯃꯉꯣꯟꯗ ꯅꯦꯆꯔꯦꯜ ꯀꯂꯔꯒꯨꯝꯕ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯊꯛꯑꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯗꯣꯛꯇꯔꯅ ꯁꯤꯒꯤ ORSꯁꯦ ꯃꯈꯜ ꯃꯈꯜ ꯐ꯭ꯂꯦꯚꯔ ꯃꯈꯜ ꯄꯤꯔꯛꯄꯗ ꯊꯛꯇꯕꯗꯒꯤ ꯑꯀꯣꯝꯕꯗ ꯑꯁꯤꯒꯤꯁꯤ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯣ ꯑꯩꯅꯁꯨ ꯑꯩꯒꯤ ꯑꯈꯪꯕ ꯈꯔ ꯑꯩꯅ ꯊꯦꯡꯅꯖꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯩ ꯏꯁꯥꯃꯛ ꯗꯣꯛꯇꯔ ꯅꯠꯆꯗꯦ ꯍꯥꯏꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯣ ꯑꯩꯅ ꯅꯪꯈꯤꯕ ꯍꯥꯏꯗꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯩꯅ ꯋꯥꯈꯤꯕ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝꯅ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯉꯥꯛꯊꯣꯛꯅꯕ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯏꯁꯤꯡ ꯊꯛꯇꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯁꯤꯒꯨꯝꯕ ꯕꯇꯜꯁꯦ ꯑꯃ ꯂꯧꯕꯤꯔꯒ ꯑꯁꯤꯒꯨꯝꯕ ꯕꯇꯜꯁꯦ ꯑꯃ ꯂꯧꯔꯒ ꯊꯝꯕꯤꯔꯒ ꯃꯥꯅ ꯅꯣꯔꯃꯦꯜ ꯄ꯭ꯂꯦꯟ ꯋꯥꯇꯔ ꯊꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯂꯦꯟ ꯋꯥꯇꯔ ꯑꯗꯨꯝ ꯄꯤꯊꯛꯄꯤꯔꯣ ꯑꯗꯨꯒ ꯄ꯭ꯂꯦꯟ ꯋꯥꯇꯔ ꯊꯛꯇꯕ ꯇꯥꯔꯒꯗꯤ ꯗꯣꯛꯇꯔꯗ ꯑꯝꯇ ꯀꯟꯁꯜ ꯇꯧꯕꯤꯔꯣ ꯀꯟꯁꯜ ꯇꯧꯕꯤꯔꯒ ꯑꯁꯤꯒꯨꯝꯕ WHOꯒꯤ ꯃꯈꯥꯗ ꯂꯩꯕ ORSꯁꯦ ꯃꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯦꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯀꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯁꯤꯒꯤ ORSꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯝꯅ ꯈꯔ ꯁꯤꯖꯤꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯖꯤꯟꯅꯕꯤꯔꯒ ꯑꯗꯣ ꯑꯁꯤꯒꯤꯁꯤꯅ ꯑꯃ ꯑꯆꯧꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔ ꯑꯃꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯁꯨꯃꯥꯏꯅ ꯁꯤꯁꯦ ꯁꯦꯒꯥꯏꯔꯒ ꯑꯁꯤꯒꯤꯁꯦ ꯄꯦꯀꯦꯠꯁꯦ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯑꯁꯤꯒꯤ 4.4 ꯒ꯭ꯔꯥꯝꯒꯤ ꯄꯦꯀꯦꯠꯅꯤ ꯑꯁꯤꯒꯤꯁꯦ 200 ml ꯗ ꯃꯥꯁꯦ ꯍꯥꯞꯀꯗꯕ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯕꯣꯇꯜ ꯑꯃ ꯂꯩꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ 200 ml ꯁꯦ ꯍꯥꯞꯈꯤꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯠꯁꯤꯒꯁꯨ ꯂꯦꯝꯗꯅ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯅ ꯏꯁꯤꯡꯁꯦ ꯅꯣꯡꯃꯗ ꯀꯌꯥꯔꯛ ꯊꯛꯈꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯉꯝꯍꯧꯔꯦꯀꯣ ꯅꯣꯠ ꯇꯧꯕ ꯉꯝꯍꯧꯔꯦ ꯑꯗꯣ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯗꯒꯤ ꯍꯦꯟꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯕ 200 ml ꯁꯦ 1 ꯂꯤꯇꯔ ꯐꯥꯎꯕ ꯑꯉꯥꯡꯗꯨꯅ ꯊꯛꯄ ꯉꯝꯗ꯭ꯔꯒꯁꯨ 600ꯒꯨꯝꯕ 800 ml ꯒꯨꯝꯕ ꯊꯛꯈ꯭ꯔꯒꯗꯤ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯃꯇꯝꯗ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏꯕꯗꯣꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯟ ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯋꯥꯠꯂꯛꯑꯕ ꯄꯨꯡ 5-6 ꯐꯥꯎꯕ ꯌꯨꯔꯤꯟꯁꯦ ꯑꯃꯨꯛꯇ ꯄꯥꯁ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗꯤ ꯃꯥꯅ ꯄꯥꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯂꯣꯏꯁꯦ ꯌꯥꯝꯅ ꯅꯪ ꯂꯥꯎꯅ ꯇꯧꯔꯛꯑꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯦꯂꯣꯁꯦ ꯌꯥꯝ ꯀꯂꯔꯁꯦ ꯍꯥꯟꯅ ꯇꯧꯔꯛꯑꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯌꯨꯔꯤꯟꯁꯦ ꯁ꯭ꯃꯦꯜ ꯂꯥꯛꯑꯒꯗꯤ ꯑꯉꯥꯡꯁꯦ ꯗꯤꯍꯥꯏꯗ꯭ꯔꯦꯠ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯪꯉꯅꯤ ꯑꯗꯨꯒꯤꯗꯣ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯆꯝꯕ ꯃꯥꯅ ꯃꯇꯥꯡꯗ ꯊꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯁꯨ ꯑꯁꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯍꯩꯅꯖꯕ ꯖꯨꯁ ꯑꯃ ꯍꯥꯏꯗꯤ ꯖꯨꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯗꯥ ꯗ꯭ꯔꯤꯡꯒꯨꯝꯕ ꯅꯠꯇꯦꯀꯣ ORSꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ WHOꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯗꯨꯒꯁꯨ ꯂꯤꯀ꯭ꯋꯤꯗꯀꯤ ꯑꯣꯏꯕꯁꯨ ꯐꯪꯉꯤꯅꯀꯣ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯄꯤꯊꯛꯄꯤꯌꯨ ꯑꯉꯥꯡꯗꯨꯒ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯪꯕ ꯑꯣꯏꯔꯒꯅ ꯂꯣꯛ ꯊꯨꯡꯒꯟꯕ ꯑꯣꯏꯔꯒꯅ ꯍꯥꯏꯐꯦꯠ ꯏꯁꯤꯡ ꯑꯂꯨꯝꯕꯗ ꯑꯗꯨꯏꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯦꯀꯦꯠꯇꯣ ꯊꯝꯃꯒ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯗꯤ ꯄꯦꯀꯦꯠꯇꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯁꯀꯤ ꯄꯦꯀꯦꯠꯇꯣ ꯈꯤꯇꯪ ꯂꯨꯝꯕꯨ ꯁꯥꯔꯀꯥꯟꯗ ꯑꯗꯨꯝ ꯄꯤꯊꯛꯄꯤꯌꯨ ꯑꯉꯥꯡꯗ ꯑꯗꯨꯗꯨꯅ ꯀꯩꯁꯨ ꯏꯐꯦꯛ ꯑꯣꯏꯗꯦꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯗꯤꯍꯥꯏꯗ꯭ꯔꯦꯠ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯉꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯅ ꯀꯩꯅꯣ ꯇꯧ ꯉꯁꯤꯗꯒꯤ ꯌꯨꯔꯤꯟ ꯄꯥꯁ ꯇꯧꯗꯕꯁꯤꯅ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯑꯃ ꯌꯨꯔꯤन ꯄꯥꯁ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯈꯔ ꯀꯩꯅꯣ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯁꯤरिꯌꯁ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯌꯥꯝꯅ ꯍꯦꯟꯖꯟꯕ ꯑꯣꯏꯔꯗꯤ ꯊꯥꯛ ꯋꯥꯡꯕ ꯇꯥꯔꯗꯤ ꯗꯣꯛꯇꯔꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯕꯤꯌꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯌꯨꯝꯗ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄꯤꯕꯁꯤ ꯑꯉꯥꯡꯒꯤ ꯑꯣꯏꯅ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯝ ꯍꯦꯟꯖꯟꯕ ꯇꯥꯔꯒꯗꯤ ꯄꯨꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯨꯝꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯃꯥꯅ ꯄꯨꯡ 1 ꯂꯩꯔꯒ 2 ꯂꯩꯔꯒ ꯌꯨꯔꯤꯟ ꯄꯥꯁ ꯇꯧꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯣ ꯆꯥꯎꯔꯒꯗꯤ ꯃꯥ ꯌꯨꯔꯤꯟ ꯄꯥꯁ ꯇꯧꯕꯒꯤ ꯆꯍꯤ 2ꯗꯒꯤ ꯍꯦꯟꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯌꯨꯔꯤꯟ ꯄꯥꯁ ꯇꯧꯕꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯞꯄꯤꯡꯁꯤꯁꯨ ꯈꯤꯇꯪ ꯈꯦꯠꯅꯔꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯆꯦꯜꯂꯤꯕ ꯆꯣꯡꯉꯤꯕ ꯃꯥꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯏꯁꯤꯡ ꯊꯛꯆꯕ ꯑꯗꯨꯒꯁꯨ ꯃꯆꯤꯟꯅꯁꯨ ꯈꯔ ꯍꯥꯏꯕ ꯉꯝꯃꯅꯤ ꯑꯗꯨꯒꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯦ ꯑꯗꯣ
पिकलीबा आंगांग ओइबा तारगदी अखोइना खतंग केयर तौबीबा तारे अदु इसिंगी चांगसे वालहनबा जादे हजिति टेम्परेचर से वांगबनिना इसिंगी चांगसे जामना मेंटेन तौरगा थंबियो अदुगा इसिंग अचंबा थकपगी महुत्ता ORS कुंबा पीबा तारदी आंगांगी एनर्जी दो मेंटेन तौरगा लेगनी अदुइदी हाइदि मागी हेल्थ दा जामना इफेक्ट ओइरोय अखोइ आंगांगी चादबा थकदबा साबनिना चादबा थकदबसे आई इसासु पेनिक ओइदना खरानी की ममांगदा आइसु डॉक्टर दा चलुई अदु मरमर पेरेंट्स ओइबा तारदी डॉक्टर दा सु विजिट तौबा मथौ ताइको अखोइन अदुम जुमदा डॉक्टर सारगा लेबसु जादे चादब थकतो ओइतादि असिगी अखोइगी टार्म से जामना सांगना लेरग तारगदी डॉक्टर दा चपियो दो खतंग निनी गुम हुमनी गुम चादरे हार तागदी यामना वाबिनो अदु ओइतागदी लिक्विड नमा कवर तौरेबको अखोइ लिक्विड से खतंग मांगदा डाइट ओइबा अखोइगी वाटरमेलन गुम्बा अदुदि संगोम थागना संगोम गुम्बा अदु बिबिबा अदुमाइना आंगांग से हाइदि लिक्विड की चांग से वाटपा जादे इसिंग थागदी आइन हजि खाइजे खिपदुमाइना ORS अदुमाइना ORS अमा सेमगा मांगोदा डॉक्टर ताना बिरगा ORS अमा सेमगा मतपुना मुद पिथकपिबा हाइदि ORS से अखोइगी ORS से अखोइदा यामना एनर्जी पिबा लाइफ सेविंग ओइबा कइनोमनी हाना डॉक्टर न सुततना पल्लिको असिसे अखोइना कइम चामगा मगदबदा ORS थागदी मीदो हाइदि हेना सोखदेबको हिंगगा लेबगी पांगल मांगोंदा फंगी अदुननी म्याम आइना खंगबदो सिगदु म्याम शेयर तौजबनी अदो आइना असिगी सेमजब कंटेंट सिजु अहानबे सेमजबनीना आइना खतंग ngangbada कइदे सोइगिबा खोटिबा यावरबसु इम्प्रूव तौबगी तंजा पिबिउ अदुगा चैनल से मरी लेनाबा ओरगदी खतंग कानबा फंगबा खतंग इंपोर्टेंट गुंबा ओइबा मालगदी चैनल से सब्सक्राइब तौबिउ लाइक शेयर तौबिउ कमेंट तौबिरमो अफबा हाइदि आइना मथंग इम्प्रूव ओइगदबा वाहै खरा कमेंट सुंचो सदना थंबिरमो म्याम आई मखा ताना आइदुम शेयर तौबा ngamnaba honajarke aigi akhangbada matang sidai loisanjarage